ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯗ꯭ꯔꯒꯁꯤꯡꯅ ꯄꯨꯔꯤ ꯅꯨꯡꯉꯥꯏꯔꯕ ꯃꯐꯝ ꯀꯌꯥꯗ ꯂꯣꯏꯅꯥꯏꯗꯕ ꯂꯦꯞꯅꯥꯏꯗꯕ ꯃꯪꯂꯥꯟꯅꯤ ꯃꯍꯥꯛꯅ ꯃꯪꯂꯤꯕ꯫ ꯑꯁꯨꯛ ꯃꯍꯥꯎ ꯂꯩꯕ ꯀꯥꯅꯤꯕꯨ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ? ꯆꯤꯡꯃꯥꯏ ꯊꯟꯅ ꯁꯥꯠꯄ ꯃꯄꯥ ꯂꯩꯇꯅ ꯐꯖꯕꯤ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯅꯤꯡꯊꯤꯕꯤ ꯄꯣꯄꯤ ꯃꯥꯒꯤ ꯃꯍꯩꯅ ꯇꯥꯏꯕꯪ ꯀꯌꯥꯗ ꯏꯅꯣꯠ ꯍꯥꯞꯄꯒꯨꯝ ꯊꯣꯛꯏ꯫ ꯂꯂꯣꯟ ꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯋꯥꯏ ꯀꯌꯥꯅ ꯃꯥꯒꯤ ꯃꯃꯜ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯒꯇꯨꯒꯤ ꯃꯅꯝꯗꯣ ꯆꯤꯡꯁꯤꯜꯂꯤꯉꯩ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯔꯤꯡꯇꯣꯜꯗꯣ ꯍꯧꯈꯤ꯫ ꯑꯍꯤꯡꯕꯗꯨꯗ ꯊꯤꯡꯕꯤꯅꯕ ꯌꯦꯠꯄꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯈꯤꯡꯖꯤꯜꯂꯛꯏ꯫ ꯄꯥꯏꯅꯤꯡꯒꯨꯝ ꯄꯥꯏꯅꯤꯡꯗꯒꯨꯝ ꯄꯥꯏꯗ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯖꯣꯟ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯦ꯫ ꯍꯜꯂꯣ꯫ ꯐꯣꯟꯗꯨꯗ ꯅꯨꯄꯥ ꯑꯃꯅ, ꯃꯇꯝꯒꯤ ꯚꯦꯂꯨ ꯅꯪ ꯀꯔꯤꯅꯣ ꯈꯪꯗꯕ꯭ꯔꯥ ꯖꯣꯟ? ꯁꯦꯀꯦꯟ ꯑꯃ ꯗꯤꯂꯦ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯀꯗꯥꯏ ꯐꯥꯎꯕ ꯁꯣꯛꯆꯤꯟꯒꯅꯤ ꯅꯪ ꯈꯪꯖꯗꯦ꯫ ꯍꯦꯜꯂꯣ ꯒꯥꯏꯁ, ꯔꯃꯤ ꯁꯥꯏꯀꯜ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯦꯖꯤꯡ ꯑꯣꯐꯔ ꯑꯦꯟ ꯔꯤꯋꯥꯔꯗ ꯄꯨꯗꯨꯅ ꯑꯀꯛꯅꯕ ꯃꯇꯝꯒꯤ꯫ ꯔꯃꯤ ꯁꯥꯏꯀꯜꯁꯦ ꯌꯥꯝ ꯁꯦꯐ ꯑꯣꯏꯕ 100% ꯂꯤꯒꯦꯜ ꯒꯦꯃꯤꯡ ꯑꯦꯞ ꯑꯃꯅꯤ꯫ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯍꯩꯁꯤꯡꯕ ꯁ꯭ꯀꯤꯜꯗꯣ ꯏꯔꯥꯏ ꯎꯠꯊꯣꯛꯄ ꯌꯥꯏ꯫ ꯔꯃꯤ ꯁꯥꯏꯀꯜꯁꯦ ꯁꯦꯐ ꯑꯦꯟ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯑꯦꯞ ꯑꯃꯅꯤ꯫ ꯑꯗꯣꯝꯅ ꯃꯁꯤꯗ 1 ꯀꯣꯔ ꯍꯦꯟꯕ ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔꯁꯤꯡ ꯁꯥꯟꯅꯕ ꯂꯩꯕ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯣꯝ ꯔꯃꯤ ꯁꯥꯟꯅꯕ ꯍꯩꯔꯕ ꯔꯃꯤ ꯁꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯄꯩꯁꯥ ꯐꯪꯕꯤꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯔꯃꯤ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯒꯁꯨ ꯃꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯇꯝꯕ ꯌꯥꯏ꯫ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯔꯣ, ꯔꯃꯤ ꯁꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯍꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯔꯃꯤꯁꯦ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯐꯪꯕꯤꯔꯣ꯫ ꯔꯃꯤ ꯁꯥꯏꯀꯜꯁꯦ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯌꯥꯏ꯫ ꯄꯦꯇꯤꯑꯦꯝ, ꯐꯣꯟꯄꯦ, ꯗꯦꯕꯤꯠ ꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ꯫ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ ₹2000 ꯐꯪꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯥꯟꯅꯕ ꯌꯥꯒꯅꯤ꯫ ꯁꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯔꯦꯖꯤꯁꯇꯥꯔ ꯇꯧꯁꯤꯟꯕꯤꯔꯣ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯗꯥꯎꯟꯂꯣꯗ ꯂꯤꯡꯛ ꯄꯤꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯄꯩꯁꯥ ꯐꯪꯗꯨꯅꯇ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯌꯨ꯫ ꯖꯣꯟꯅ ꯈꯨꯝꯃꯦ, ꯀꯩꯅꯣꯗ ꯄꯉꯥꯡꯗ ꯉꯥꯡꯕꯗꯤ? ꯖꯣꯟ ꯍꯥꯏꯐꯦꯠ ꯈꯣꯟꯖꯦꯜꯗꯣ ꯀꯜꯂꯞ ꯉꯥꯡꯉꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯈꯣꯟ ꯋꯥꯡꯈꯠꯂꯦ, ꯍꯣꯏ ꯁꯪꯀꯠꯂꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯁꯪꯀꯠꯂꯛꯄꯅ ꯀꯥꯟꯅꯔꯣꯏ꯫ ꯖꯣꯟ ꯃꯃꯥꯏꯗꯣ ꯍꯥꯀꯠꯆꯕ ꯈꯣꯠꯂꯗꯨꯅ, ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ, ꯃꯔꯝ ꯆꯥꯗꯅ ꯑꯐꯥꯎ ꯁꯥꯅꯨ꯫ ꯅꯪ ꯖꯣꯟ ꯀꯅꯥꯅꯣ ꯈꯪꯉꯦꯗꯅ? ꯅꯪꯒꯤ ꯄꯣꯠ ꯆꯩ ꯑꯩꯅꯅꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤꯁꯦ, ꯀꯥꯎꯒꯅꯨ꯫ ꯃꯗꯨ ꯈꯪꯅ ꯅꯪ ꯋꯥ ꯉꯥꯡꯉꯣ꯫ ꯖꯣꯟꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯈꯣꯟ ꯋꯥꯡꯈꯠꯂꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯇꯞꯊꯔꯦ꯫ ꯖꯣꯟꯗ ꯊꯦꯝꯖꯤꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯦ ꯅꯨꯄꯥꯗꯨꯅ꯫ ꯁꯥꯎꯈꯤꯅꯨꯅꯦ ꯖꯣꯟ, ꯑꯩꯁꯨ ꯄꯥꯎ ꯑꯊꯨꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜꯁꯦ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯄꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯁꯥꯎꯅꯤꯡꯉꯨꯔꯦ꯫ ꯖꯣꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯁꯨ ꯇꯞꯊꯔꯦ꯫ ꯑꯔꯣꯏꯕꯗꯗꯤ ꯖꯣꯟꯅ, ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣꯗꯅ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯛꯏ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯖꯤꯞꯁꯤ ꯍ꯭ꯋꯥꯏꯠ ꯅꯝꯕꯔ ꯊꯥꯗꯕ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯗ ꯄꯣꯠ ꯈꯔ ꯌꯥꯎꯔꯛꯄꯅꯤ, ꯃꯗꯨ ꯂꯧꯁꯤꯜꯂꯨꯆꯣ꯫ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯃꯗꯤ ꯅꯪꯅ ꯆꯠꯀꯗꯕ ꯍꯥꯏꯋꯦꯒꯤ ꯂꯣꯀꯦꯁꯟꯗꯣ ꯑꯩ ꯅꯪꯒꯤ ꯋꯥꯆꯞꯇ ꯊꯥꯔꯛꯂꯒꯦ꯫ ꯑꯣꯀꯦ, ꯑꯩ ꯁꯤꯌꯥꯔ ꯀꯌꯥꯅꯣ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯦ? 30%꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯐꯣꯟ ꯀꯛꯊꯠꯈꯤ꯫ ꯖꯣꯟꯁꯨ ꯃꯥꯒꯤ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯗ꯭ꯔꯒꯇꯨ ꯈꯔ ꯁꯤꯖꯤꯟꯅꯔꯝꯂꯒ ꯐꯛꯂꯥꯡꯒꯤ ꯍꯦꯡꯒꯔꯗ ꯌꯥꯜꯂꯤꯕ ꯃꯥꯒꯤ ꯑꯣꯚꯔꯀꯣꯠ ꯑꯃꯨꯕꯗꯣ ꯂꯤꯠꯁꯤꯜꯂꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯜ ꯊꯣꯔꯛꯂꯦ꯫ ꯒꯦꯔꯦꯖꯇꯒꯤ ꯀꯥꯔꯗꯨ ꯊꯧꯗꯣꯛꯂꯒ ꯂꯣꯀꯦꯁꯟ ꯊꯥꯔꯛꯄ ꯃꯐꯝꯗꯨ ꯌꯧꯅꯕ ꯃꯥꯒꯤ ꯀꯥꯔꯗꯣ ꯍꯥꯏꯋꯦ ꯂꯩꯕ ꯑꯗꯣꯝꯗ ꯊꯧꯔꯛꯑꯦ꯫ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯝꯕꯤꯌꯟꯁ ꯑꯃ ꯑꯣꯏꯅ ꯏꯁꯩ ꯍꯧꯅ ꯊꯥꯔꯤ꯫ ꯍꯥꯏꯋꯦꯗꯨꯒꯤ ꯅꯥꯛꯌꯦꯠ ꯑꯣꯏꯗꯅ ꯃꯥꯏꯜ ꯁ꯭ꯇꯣꯟ ꯀꯌꯥ ꯅꯨꯡꯗ ꯃꯌꯦꯛ ꯆꯥꯎꯅ ꯊꯥꯕꯁꯨ ꯌꯥꯎꯔꯤ꯫ ꯁ꯭ꯄꯤꯗ ꯊ꯭ꯔꯤꯜꯁ ꯏꯠ ꯀꯤꯜꯁ
ꯑꯃꯅ ꯏꯔꯤ enjoy the scenery highway-ꯗꯨꯒꯤ ꯅꯥꯛꯌꯦꯠꯇ ꯁꯣꯡꯂꯕ ꯎꯃꯪ ꯋꯥꯃꯪ ꯆꯤꯡꯆꯦꯞꯇꯨꯗ ꯃꯗꯨ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯖꯣꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯇꯣ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯒꯀ ꯁꯤꯖꯤꯟꯅꯔꯨꯕꯒ ꯅꯤꯁꯥ ꯁꯥꯟꯅꯔꯛꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯨꯠꯇ ꯒꯥꯔꯤꯗꯨ ꯊꯧꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯃꯤꯔꯔꯗꯨꯗ ꯇꯨꯡꯗ ꯃꯥꯒꯤ ꯁꯤꯠ ꯂꯩꯕ ꯃꯄꯥꯗꯨꯃꯛꯇꯗ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯕꯗꯧꯅ ꯎꯏ ꯅꯨꯄꯤꯗꯣ ꯋꯥꯈꯜꯅꯔ ꯈꯜꯂꯦ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯁꯤꯡ ꯃꯔꯥꯡꯒꯨꯝ ꯁꯦꯡꯐꯥꯠꯇꯅ ꯎꯕꯅꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯥ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯅ ꯊꯧꯏ ꯑꯃꯨꯛ ꯍꯦꯛ ꯆꯥꯟꯅꯅ ꯌꯦꯡꯗꯤ ꯌꯦꯡꯁꯤꯜꯂꯨꯔꯒꯁꯨ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯏ ꯒꯥꯔꯤ ꯊꯧꯔꯤꯕꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯧꯕ ꯉꯝꯂꯛꯇꯦ ꯏꯆꯥꯏ ꯆꯥꯏꯈꯥꯏꯕꯗꯧꯅ ꯇꯧꯏ ꯍꯟꯗꯛꯃꯨꯛꯇꯤ ꯃꯤꯡꯁꯦꯜꯗꯨꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯑꯀꯤꯕꯅ ꯌꯣꯝꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯅ ꯔꯤꯌꯔ ꯚ꯭ꯌꯨ ꯃꯤꯔꯔꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯁꯛꯇꯝꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯉꯣꯟꯗ ꯈꯣꯏꯔꯥꯡꯕ ꯐꯥꯎꯍꯜꯂꯦ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯨꯕꯒꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯐꯥꯎꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯐꯥꯎꯔꯦ ꯃꯤꯡꯁꯦꯜ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯃꯨꯕ ꯃꯤꯠ ꯑꯅꯤꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯆꯤꯟꯊꯔꯛꯑꯦ ꯒꯥꯔꯤ ꯃꯅꯤꯡꯗ ꯐꯝꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯥꯀꯟꯒꯤ ꯑꯍꯥꯡꯕ ꯁꯤꯠꯇꯨꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯝꯕꯗꯧꯅ ꯐꯥꯎꯏ ꯅꯨꯄꯤꯗꯨꯅ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯒꯤ ꯅꯥꯛꯇ ꯌꯥꯝ ꯅꯛꯁꯤꯟꯅ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯐꯣꯡꯗꯣꯔꯛꯄꯗꯨꯗꯗꯤ ꯃꯥꯒꯤ ꯅꯤꯁꯥ ꯁꯥꯟꯅꯔꯝꯕ ꯃꯥꯒꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯕ꯭ꯔꯦꯛ ꯐꯥꯕꯒꯤ ꯃꯍꯨꯠ ꯀꯤꯂꯣꯃꯤꯇꯔ ꯃꯁꯤꯡ ꯊꯥꯔꯤꯕ ꯅꯨꯡ ꯑꯃꯗ ꯌꯩꯁꯤꯜꯂꯦ ꯒꯥꯔꯤꯗꯣ ꯅꯨꯡꯗ ꯌꯩꯁꯤꯟꯕꯒ ꯕ꯭ꯔꯦꯛꯇꯨ ꯐꯥꯈꯤ ꯍꯦꯗꯂꯥꯏꯠ ꯑꯅꯤꯗꯨꯗꯤ ꯑꯗꯨꯃꯛ ꯉꯥꯜꯂꯦ ꯃꯥꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒ ꯀꯣꯛꯇ ꯁꯣꯛꯇꯅꯕ ꯃꯇꯝꯒ ꯆꯥꯟꯅꯕ ꯀꯥꯔ ꯑꯣꯏꯕꯅ ꯃꯀꯣꯛ ꯐꯥꯎꯕꯗꯤ ꯀꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯣꯟ ꯃꯁꯥꯗꯣ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯏꯆꯠ ꯆꯠꯂꯦ ꯀꯣꯛꯇꯣ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯤ ꯃꯥꯒꯤ ꯃꯃꯥꯡ ꯊꯣꯡ ꯅꯥꯀꯟꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯦ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗꯣ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯌꯩꯍꯜꯂꯦ ꯀꯣꯛꯇꯣ ꯉꯥꯎꯔꯤ ꯀꯟꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯀꯣꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯤꯡꯊꯝ ꯆꯌꯣꯜꯒꯤ ꯑꯍꯤꯡ ꯊꯋꯥꯟꯃꯤꯆꯥꯛꯅ ꯅꯤꯡꯊꯥ ꯑꯣꯏ ꯀꯧꯖꯦꯡ ꯍꯥꯔꯨꯡꯅ ꯅꯥꯎꯁꯨꯝ ꯑꯣꯏ ꯆꯤꯡꯃꯥꯏꯗꯨꯗ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯊꯟꯇꯅꯤ ꯑꯁꯨꯝꯅ ꯐꯨꯡꯐꯪꯅꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯥꯡꯗ ꯕꯨꯠ ꯂꯤꯂꯤ ꯁꯥꯐꯣꯡꯂꯔꯦ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯥꯡꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯖꯣꯟ ꯉꯁꯥꯏ ꯃꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯃꯛꯇꯨꯗꯅꯤ ꯂꯦꯞꯂꯔꯤꯕ ꯁꯛꯇꯝꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯕꯨ ꯌꯥꯝꯅ ꯈꯣꯏꯔꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯤ ꯆꯔꯥꯡꯅꯩ ꯈꯣꯏꯔꯥꯡꯅꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯂꯥꯏꯁꯦꯟꯁ ꯀꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯥꯞꯀꯗꯨꯒꯤ ꯅꯝꯃꯛꯏ ꯅꯣꯡꯃꯩ ꯃꯆꯤꯟꯅ ꯇꯨꯝꯕꯗꯣ ꯕꯨꯠ ꯂꯤꯂꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇ꯭ꯔꯤꯒꯔꯗꯣ ꯆꯤꯡꯗꯣꯏꯒꯤ ꯑꯗꯨꯕꯨ ꯉꯛꯄꯅꯤ ꯅꯣꯡꯃꯩꯗꯣ ꯀꯥꯞꯀꯦ ꯇꯧꯕꯒ ꯇ꯭ꯔꯦꯖꯦꯛꯇꯔꯤ ꯃꯣꯁꯟꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯌꯦꯡ ꯇꯥꯕꯒꯨꯝ ꯅꯣꯡꯃꯩꯗꯨ ꯆꯤꯡꯕꯗ ꯆꯠꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯃꯇꯥꯡꯁꯤꯗ ꯑꯔꯦꯝꯕꯅꯤ ꯕꯨꯠ ꯂꯤꯂꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄꯥꯏꯁꯤꯜꯂꯛꯂꯒ ꯖꯣꯟꯒꯤ ꯃꯈꯧꯔꯤꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯖꯣꯟ ꯋꯥꯍꯦꯝꯇ ꯍꯥꯏꯕ ꯉꯝꯗꯅ ꯃꯈꯣꯡꯗꯨ ꯌꯥꯝ ꯋꯥꯡꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯊꯥꯡꯒꯠꯂꯦ ꯈꯣꯡ ꯑꯅꯤꯗꯣ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯔꯤ ꯑꯁꯨꯝꯅ ꯇꯟꯖꯥꯁꯤꯗ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯖꯣꯟ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯉꯩ ꯁꯔꯛꯁꯤꯗ ꯕꯨꯠ ꯂꯤꯂꯤꯅ ꯖꯣꯟꯗ ꯌꯦꯡꯂꯒ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯍꯤꯛꯇꯤ ꯅꯈꯣꯏꯅꯤ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯕ ꯆꯥꯏꯊꯅꯕ ꯍꯣꯠꯅꯕ ꯅꯈꯣꯏꯅ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯂꯦꯝ ꯏꯃꯥꯁꯦ ꯂꯨꯝꯃꯅꯤ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯇꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯀꯪꯂꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏꯒꯨꯝꯕꯁꯦ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯕ ꯇꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤꯅ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯍꯦꯟꯅ ꯀꯟꯅ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯁꯤꯟꯈꯤ ꯖꯣꯟꯅ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯈꯤꯕ ꯄꯨꯟꯁꯤ ꯀꯌꯥ ꯂꯣꯃꯟꯈꯤꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯃꯍꯤꯛꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯖꯣꯟꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯔꯦ ꯈꯟꯗꯨꯅ ꯖꯣꯟꯕꯨ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯇꯨꯅ ꯊꯋꯥꯏ ꯂꯧꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯖꯣꯟꯒꯤ ꯍꯛꯆꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯕꯨꯠ ꯂꯤꯂꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯂꯣꯏꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯂꯟꯆꯦꯟꯕꯤꯒꯤ ꯊꯋꯥꯏꯒ ꯂꯣꯏꯅꯅ ꯂꯤꯖꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯂꯦ
ꯂꯟꯆꯦꯟꯕꯤꯒꯤ ꯃꯤꯔꯦꯜꯅ ꯁꯥꯏꯖꯤꯟ ꯁꯌꯥ ꯑꯃꯗ ꯇꯥꯡꯖꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯊꯦꯡꯕ ꯍꯤꯡꯗꯨ ꯂꯣꯏꯔꯛꯀꯗꯕ ꯄꯨꯡꯖꯥꯗꯨ ꯌꯥꯝꯂꯛꯇ꯭ꯔꯕꯗ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯦꯕꯨ ꯂꯤꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯍꯦꯛ ꯊꯨꯡꯂꯕꯒ ꯁꯦꯈꯔ ꯍꯣꯕꯤ ꯍꯣꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯁꯦꯈꯔ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤ ꯎꯕꯗ ꯃꯍꯥꯛ ꯊꯥꯡꯉꯩ ꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯁꯦꯈꯔ ꯑꯃꯗꯤ ꯙꯅꯄꯇꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯥꯅ ꯐꯤꯕꯝꯁꯤ ꯌꯧꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯄꯥꯕꯨꯡ? ꯎꯔꯦ꯫ ꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯋꯥꯍꯩꯅ ꯈꯛꯇ ꯌꯥꯔꯣꯏ, ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯣ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ꯫ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯉꯥꯎꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯑꯃꯒꯤꯗꯃꯛ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕꯅꯦꯕ꯫ ꯌꯦꯡꯉꯣ, ꯑꯩꯅ ꯀꯩꯗꯧꯕ ꯈꯪꯍꯟꯒꯗꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯁꯦꯈꯔ ꯑꯃꯗꯤ ꯙꯅꯄꯇꯤ ꯋꯥ ꯈꯟꯅꯩ꯫ ꯃꯆꯥꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯗ ꯍꯪꯉꯤ꯫ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯕ ꯍꯥꯏꯕꯗꯨꯁꯨ ꯀꯨꯞꯊꯅ ꯈꯟꯅꯩ꯫ ꯁꯣꯝꯗꯅ ꯙꯅꯄꯇꯤꯗꯤ ꯃꯨꯠ ꯑꯃꯗ ꯂꯩ꯫ ꯉꯔꯥꯡ ꯃꯥꯅ ꯁꯤꯟꯈꯤꯕ ꯂꯥꯂꯣꯡ ꯑꯃ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡꯉꯤ꯫ ꯈꯣꯏꯔꯥꯡꯂꯤꯕꯁꯤꯁꯨ ꯑꯇꯩ ꯊꯣꯏꯅ ꯃꯔꯝꯒꯤꯕꯨꯗꯤ ꯅꯠꯇꯦ꯫ ꯖꯣꯟꯒꯤ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯕꯗ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯊꯣꯏꯅ ꯂꯥꯛꯄ ꯂꯩꯇ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯌꯨꯛꯁꯤꯗ ꯂꯤꯛꯂꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯇꯝꯐꯥꯅ ꯂꯤꯛꯂꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯂꯤꯛꯂꯥꯗꯨ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯤꯛꯂꯥ ꯅꯥꯁꯣꯟ ꯄꯤꯛ ꯅꯥꯏꯔꯤ꯫ ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯝꯃ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯆꯤꯟꯕꯥꯜꯗꯨꯗꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯅꯪꯗꯤ? ꯏꯅꯝꯃ, ꯑꯩꯁꯦ ꯀꯅꯥꯅꯣ? ꯀꯔꯤ ꯋꯥꯍꯪꯅꯣ ꯂꯤꯛꯂꯥ? ꯍꯥꯏꯕꯤꯌꯨ ꯏꯅꯝꯃ, ꯑꯩꯁꯦ ꯀꯅꯥꯅꯣ? ꯀꯝꯗꯧꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯣ? ꯅꯪ ꯑꯇꯣꯞꯄ ꯀꯅꯥ ꯅꯠꯇꯦ, ꯑꯩꯒꯤ ꯏꯅꯥꯎꯅꯦ ꯂꯤꯛꯂꯥ꯫ ꯏꯅꯝꯃ, ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯁꯩꯗꯥꯡꯕꯤꯅꯤ꯫ ꯂꯤꯛꯂꯥ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯂꯦ꯫ ꯂꯤꯛꯂꯥꯕꯨ ꯇꯝꯐꯥꯅ ꯀꯞꯇꯅꯕ ꯊꯦꯝꯖꯤꯜꯂꯤ꯫ ꯂꯤꯛꯂꯥꯗꯤ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯄꯤ꯫ ꯇꯟꯖꯥꯁꯤꯗ ꯔꯣꯃꯤꯌꯣꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯂꯤꯛꯂꯥꯕꯨ ꯀꯞꯇꯅꯕ ꯊꯦꯝꯖꯤꯜꯂꯤ꯫ ꯔꯣꯃꯤꯌꯣꯅ, ꯅꯪ ꯑꯇꯣꯞꯄ ꯀꯅꯥ ꯅꯠꯇꯦꯅꯦ ꯂꯤꯛꯂꯥ, ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ꯫ ꯕꯨꯕꯨꯁꯦ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯒ ꯃꯤꯇꯣꯞꯇꯧꯅ ꯈꯜꯂꯤꯕ? ꯅꯪꯅ ꯑꯗꯨꯝꯅ ꯅꯠꯇꯕ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯅꯪꯁꯨ ꯑꯔꯥꯟꯕ ꯇꯥꯒꯅꯤ ꯂꯤꯛꯂꯥ꯫ ꯇꯝꯐꯥꯅ, ꯌꯦꯡꯉꯣꯏ ꯂꯤꯛꯂꯥ, ꯅꯪꯒꯤ ꯇꯥꯃꯣꯆꯧꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯀꯅꯥ ꯅꯠꯇꯦ, ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯍꯪꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ꯫ ꯔꯣꯃꯤꯌꯣꯅ, ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯊꯤꯔꯨꯕ ꯇꯧꯗꯅ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯌꯥꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯒꯤ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ꯫ ꯂꯤꯛꯂꯥꯅ ꯈꯨꯝꯃꯤ꯫ ꯇꯥꯃꯣꯆꯧ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯌꯦ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯟꯁꯤꯗꯤ, ꯃꯤꯒꯤ ꯃꯤꯋꯥ ꯇꯥꯔꯒ ꯅꯪ ಮಿವಾ ಲೌದುನ ಯುಮ್ಸಿ ಥಾದೋಕ್ತುನ ꯆꯠꯀꯦ ꯍꯥꯏꯕ ꯋꯥ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯌꯥꯗꯦꯀꯣ. ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯌꯨ. ꯂꯤꯛꯂꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯇꯝꯐꯥꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ. ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯍꯧꯔꯛꯐꯝ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯆꯤꯡꯊꯦꯛꯅꯍꯜꯂꯤ. ꯆꯤꯡꯊꯦꯛꯅꯕ ꯃꯔꯛꯁꯤꯗ ꯃꯤꯒꯤ ꯃꯤꯋꯥꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ. ꯁꯥꯅꯣꯡꯕ ꯍꯤꯒꯥꯏꯋꯥꯒꯨꯝ ꯃꯤꯒꯤ ꯃꯔꯝꯗ ꯍꯤꯒꯥꯏꯋꯥ ꯊꯥꯖꯤꯟꯕ, ꯍꯨ ꯀꯥꯝꯖꯤꯟꯕꯁꯤꯁꯨ ꯑꯐꯕ ꯑꯃꯗꯤ ꯅꯠꯇꯦ. ꯉꯁꯤ ꯇꯝꯐꯥ ꯑꯃꯗꯤ ꯔꯣꯃꯤꯌꯣꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡꯁꯤ ꯀꯥꯏꯅꯕ ꯍꯤꯒꯥꯏꯋꯥ ꯀꯥꯝꯕꯗ ꯀꯥꯏꯍꯧꯗ꯭ꯔꯦ. ꯂꯤꯛꯂꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ
ꯃꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯒꯤ ꯄꯟꯊꯨꯡꯐꯝ ꯂꯩꯇꯕꯒꯨꯝ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯅ ꯐꯤꯔꯦꯞ ꯂꯧꯔꯨꯔꯦ꯫ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯄ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒꯤ ꯁꯥꯍꯨꯝ ꯃꯔꯛꯁꯤꯗ ꯃꯤꯅ ꯂꯥꯛꯆꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯔꯛꯇ ꯃꯥ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯨꯔꯕꯅꯤ꯫ ꯐꯤꯔꯦꯞꯁꯤꯅ ꯃꯥꯒꯤ ꯏꯃꯨꯡꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯕ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯅꯤꯡꯁꯤꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯌꯥꯎꯗ꯭ꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯅ ꯊꯤꯔꯤ ꯂꯪꯂꯥ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯦ ꯑꯔꯦꯝꯕꯅꯤ꯫ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯔꯨꯔꯤꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯈꯣꯡꯊꯥꯡꯗꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯣ ꯈꯔꯗꯤ ꯐꯔꯦ꯫ ꯂꯤꯛꯂꯥ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯁꯦꯈꯔ ꯃꯥꯒꯤ ꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯦ꯫ ꯔꯣꯃꯤꯌꯣꯅ "ꯇꯥꯃꯣ ꯑꯣꯏꯔꯦ ꯀꯥꯈꯠꯁꯦ", ꯁꯦꯈꯔꯅ ꯈꯨꯝꯃꯛꯏ꯫ "ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯅꯈꯣꯏꯒꯤ ꯌꯨꯝ ꯃꯥꯡꯒꯣꯟ ꯀꯥꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯋꯥ ꯑꯃ ꯆꯞ ꯆꯥꯕ ꯑꯃ ꯉꯥꯡꯅꯒꯦꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯁꯨ ꯅꯈꯣꯏ ꯅꯆꯦ ꯏꯕꯦꯝꯃꯅ ꯇꯝꯕꯗꯒꯤ ꯂꯣꯏꯅ ꯇꯥꯔꯦ꯫ ꯅꯠꯇꯦꯅꯦ, ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯟꯊꯣꯛꯄ ꯅꯠꯇꯤꯛ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯅꯥꯎꯄꯥꯗꯨꯒꯤ ꯑꯍꯦꯟꯕ ꯀꯌా ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯎꯁꯤꯠꯇꯕ ꯄꯪꯇꯧ ꯇꯧꯅꯨ꯫ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯋꯥꯔꯅꯤꯡ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯐꯝ ꯌꯦꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯁꯤꯒꯤ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ꯫ ꯔꯣꯃꯤꯌꯣꯅ "ꯀꯔꯤꯅꯣꯅꯤ ꯏꯌꯥꯝꯕ? ꯏꯌꯥꯝꯕꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯁꯤꯕꯨ? ꯀꯥꯏꯗꯒꯤꯅꯣꯗ? ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯗꯥꯏꯇ ꯄꯨꯐꯝ ꯊꯣꯛꯀꯦ? ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯂꯥꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯍꯣꯏ, ꯋꯥ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯒꯅꯨꯅꯦ꯫ ꯉꯥꯡꯒꯦꯁꯨ ꯅꯁꯥꯒ ꯆꯥꯟꯅꯕ ꯋꯥ ꯈꯔꯁꯨ ꯑꯗꯨꯃꯛ ꯉꯥꯡꯉꯨ꯫ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦ", ꯔꯣꯃꯤꯌꯣꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ꯫ "ꯏꯁꯥꯒ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯆꯨꯝꯕ ꯑꯃ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯍꯣꯏ, ꯃꯤ ꯃꯁꯛ ꯈꯪꯗꯕ ꯅꯄꯨꯟꯁꯤꯗꯣ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯈꯟꯊꯧꯅꯦ꯫ ꯑꯩꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕꯗꯒꯤ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯀꯔꯤꯒꯤ ꯈꯪꯗꯦ?" ꯇꯟꯖꯥꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯝꯐꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯏ꯫ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯥꯏꯔꯦ, "ꯇꯥꯏꯕꯨꯡꯉꯣ, ꯕꯦꯕꯥꯔ ꯀꯥꯏ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯑꯃꯨꯛ ꯍꯥꯏꯕꯤꯒꯗ꯭ꯔꯥ? ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ? ꯁꯦꯝꯕꯤꯔꯛꯄ ꯇꯥꯏꯕꯨꯡꯉꯣꯒꯤ ꯃꯄꯥꯜ ꯃꯆꯨꯝ ꯃꯌꯥꯝ ꯆꯥꯈꯤꯕꯒꯤ ꯂꯃꯟꯗꯤ ꯀꯨꯏꯔꯦ ꯁꯤꯡꯖꯈꯤꯕ꯫ ꯀꯔꯤ ꯂꯃꯟ ꯇꯣꯜꯂꯦꯅ ꯑꯃꯨꯛ ꯍꯥꯏꯕꯤꯈꯤꯗꯣꯏꯅꯣ?" ꯁꯦꯈꯔꯅ ꯈꯨꯝꯃꯛꯏ꯫ "ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯍꯩꯅꯗꯦꯅꯦ", ꯇꯝꯐꯥꯅ ꯍꯥꯏꯔꯦ꯫ "ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯕꯦꯕꯥꯔꯁꯦ ꯀꯥꯏꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯇꯥꯏꯕꯨꯡꯉꯣꯅ ꯃꯈꯧ ꯄꯣꯡꯅ ꯏꯅꯝꯁꯤꯒ ꯂꯥꯛꯂꯒ ꯋꯥ ꯆꯥꯎꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯋꯥ ꯉꯥꯡꯕꯗꯣ ꯇꯣꯛꯄꯤꯔꯣ꯫ ꯉꯥꯡꯕ ꯇꯥꯔꯁꯨ ꯈꯔ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯨ꯫ ꯑꯇꯥꯕꯅ ꯇꯥꯈ꯭ꯔꯒ ꯇꯥꯏꯕꯨꯡꯉꯣꯕꯨꯁꯨ ꯃꯤꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ." ꯇꯝꯐꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡ ꯂꯥꯎꯏ ꯁꯦꯈꯔꯅ꯫ "ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯕ ꯅꯟꯁꯦꯟꯁ, ꯆꯥꯎꯈꯠꯇꯕ ꯊꯥꯔꯠ ꯀ꯭ꯂꯥꯁ." ꯔꯣꯃꯤꯌꯣꯅ "ꯏꯌꯥꯝꯕ, ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯃꯈꯜꯁꯤꯅ ꯀꯃꯥꯏ ꯇꯧꯒꯦ? ꯏꯌꯥꯝꯕ ꯍꯣꯏꯗꯤ ꯐꯥꯔꯁ ꯀ꯭ꯂꯥꯁꯀꯤꯅꯤꯅ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯃꯤꯒꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯁꯟꯇꯣꯛꯅ ꯇꯥꯛꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ?" ꯁꯦꯈꯔ ꯌꯥꯝ ꯁꯥꯎꯅ "ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯅꯤ ꯆꯪꯂꯒ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕꯅꯦꯕ? ꯁꯦꯝꯕꯤꯕ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯅꯈꯣꯏ ꯑꯩꯕꯨ ꯁꯤꯡꯅꯕꯅꯦꯕ? ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯌꯦꯡꯕ ꯇꯥꯏ." ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯦ꯫ "ꯁꯅꯥꯖꯤꯡ ꯃꯇꯣꯟꯒꯨꯝꯅ ꯂꯟꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯄꯨ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯕ ꯉꯝꯗꯦꯅ ꯅꯥꯛꯇꯦ꯫ ꯁꯦꯝꯕꯤꯔꯛꯄ ꯁꯥꯕꯤꯔꯛꯄꯗꯨꯒꯤ ꯇꯧꯕꯤꯃꯜꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯀꯟ ꯑꯔꯤꯡꯗꯤ ꯁꯤꯡꯕꯤꯔꯛꯀꯅꯨ꯫ ꯍꯩ, ꯃꯤ ꯃꯆꯥꯗꯤ ꯅꯣꯏꯅꯤꯅꯦ꯫ ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯐꯤꯕꯝꯗ ꯂꯩꯔꯤꯁꯤ ꯅꯣꯏ ꯎꯗꯕ꯭ꯔꯥ? ꯏꯆꯟ ꯁꯨꯂꯣꯆꯅꯥꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ
ꯃꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯕꯗꯨꯗꯤ ꯂꯥꯟꯒꯗ꯭ꯔꯥ ꯈꯜꯂꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯁꯤꯜꯂꯛꯄꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯎꯄꯥꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯍꯨꯏ ꯉꯥꯎꯔꯗꯤ ꯍꯨꯏꯕꯨ ꯊꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥ ꯅꯠꯇ꯭ꯔꯥ? ꯏꯃꯨꯡꯁꯤꯅ ꯗꯥꯏꯇ ꯄꯨꯗꯅ ꯀꯅꯥꯅ ꯂꯥꯛꯑ ꯄꯨꯒꯅꯤ? ꯇꯝꯐꯥꯁꯨ ꯃꯔꯛ ꯊꯠꯅ ꯌꯥꯎꯁꯤꯜꯂꯦ꯫ ꯇꯥꯏꯕꯨꯡꯉꯣ, ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯍꯣꯡꯕ ꯅꯥꯏ꯫ ꯍꯣꯡꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯆꯍꯤ ꯂꯤꯆꯥꯡꯁꯤꯠꯅ ꯂꯣꯏꯅꯔꯛꯂꯒ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯍꯣꯡꯗꯣꯛꯈꯤꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯩꯔꯒꯦ? ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯥꯡꯉꯤ꯫ ꯃꯁꯤꯗ ꯋꯥꯈꯜ ꯆꯥꯟꯅꯔꯔꯣꯏ ꯁꯨꯂꯣꯆꯅꯥꯒ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯈꯤꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯅꯪꯒꯤ ꯅꯅꯥꯎꯄꯥꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯃꯩꯔꯥꯏ ꯆꯥꯏꯊꯍꯜꯂꯤꯕꯁꯤꯗꯤ ꯎꯗ꯭ꯔꯦ ꯅꯈꯣꯏ? ꯅꯠꯇ꯭ꯔꯒꯅ ꯎꯅ ꯎꯅ ꯅꯃꯤꯠ ꯇꯥꯡꯂꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯔꯣꯃꯤꯌꯣꯅ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ꯫ ꯏꯅꯥꯎꯄꯥꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯑꯩꯈꯣꯏꯒꯤꯁꯨ ꯐꯤꯔꯦꯞꯅꯤ꯫ ꯀꯔꯤ ꯀꯥꯟꯅꯅꯤ ꯃꯁꯤꯗ ꯁꯥꯡꯊꯅꯔꯒ? ꯑꯩꯅ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯅꯈꯣꯏꯅ ꯈꯪꯗꯦ꯫ ꯅꯈꯣꯏꯒꯤꯗ ꯌꯥꯏꯐꯅꯕꯇ ꯈꯟꯕ, ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯆꯥꯅ ꯃꯩꯊꯛꯇ ꯉꯧꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯇꯝꯐꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦ꯫ ꯋꯥꯐꯝ ꯁꯤꯇꯣꯛꯑꯁꯤ ꯇꯥꯏꯕꯨꯡꯉꯣ꯫ ꯂꯣꯏꯁꯤꯟꯐꯝ ꯑꯃ ꯅꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯋꯥꯔꯧꯕꯤꯔꯣꯏ, ꯒꯦꯠ ꯁꯣꯝꯗ ꯂꯩꯔꯦ꯫ ꯑꯣ, ꯒꯦꯠ ꯇꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯦꯕ? ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯦ꯫ ꯃꯌꯦꯛꯅꯅꯤ ꯃꯁꯤꯗꯤ꯫ ꯑꯣ, ꯇꯥꯟꯗ꯭ꯔꯁꯨ ꯆꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯐꯩ, ꯍꯧꯖꯤꯛꯇꯤ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯤ ꯃꯍꯩꯗꯤ ꯅꯈꯣꯏꯁꯨ ꯐꯪꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯦꯈꯔ ꯌꯥꯝ ꯐꯤꯡꯅ ꯒꯦꯠꯇꯨ ꯃꯈꯣꯜꯍꯧꯅ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯨꯗ ꯊꯧꯗꯣꯛꯈꯤ꯫ ꯋꯥꯔꯤꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫